ngasi phong ki batungan tungan ma manipuri si phong sing dagi amasum thoki ba thodo wa thok sing dagi maru obe I pauk sing khongosraga Manipur top channel gi maikeri gi myam da thamjagi ahan bada bathroom da pumtharaba haksang ama leiramle Saparmena police station gi manung chanba konkam village ki sip oiriba ngamilun kipgen gi yumgi bathroom da numit kharani gi mamang dagi sibu oiramgani thajaba pumtharaba nupa ma gi haksang leiramba ngarang numidang pung 10 makhai rum tarakpada thengnare haidi police ki paun haibada asibu haksang leiramli yum sigi yumbu oiriba village sip yawn mak gi imungi miyoi sing numit kharani gi mamang da imphal satuna laikibane aduga ngarang mayumda halakpada namthiba manam nammi haidana koi thibada nupa magi Ashiba haksang ma koi imungi bathroom da leiramba thena khibani haidi thaudo sigi matang na police ta report torakpadagi forensics experts sing police ka loinana investigation satakhibaga loinana pumtharam laba haksang atu lokhalaga postmortem examination taunabagi dama rims ki mortuary da thamkhre haina pausna makhatana phongdorakli atopa pawamadana massage tawfam hotel kya police na raid satakre pakhang laisabi kya hotel gi aron baka sing leiram thingnare Dinku road ki tuan mafam sing da matik saba license amadi se sang yaudna salairamba massage stop body spa amsum hotel kya ngasi Imphal West ki ASP 8thMay sibakantana lusung timma mana red satakre red adu da district police asigi IU crime against women ki additional ASP ratana ngasipam Imphal West women's police ki OC ayang laima Imphal PS ki SI sana jawbi Lamphel police ki OC khogen amadi Imphal PS ki Sarachandra yauna police personnel kya su yauki police ki team aduna interstate bus termination gi akoi mafam singda hangba haksangi massage stop amadi kanglon kaina hangba hotel singda sang no thihum gi thabak nungtil gi pung ani makhai rom tarakpadigi hauduna pung mari makhai faw sataki ISBT gi akoi bida leiramba spa and salon haina thaba haksang massage stop moidi bi dukan sing adugi amamba ka singda nupa singna mapi marul yauduna nupi amamam gi leiramki mafam madura leiramba amadi spa dubu hangliba mapu yauna punami kullom police ki tim aduna fakhi spa amadi salon singda satluraba tungda amuk hotel sing police ki kangbu aduna sangduna resataki madura su kanglon kaina hotel gi ka manungda nupi amadi nupa sing punna leminaramki makhoi gi ka gi thong sing adu police ki maikedi gi thong thinduna han ki adubo nupa amadi nupi punna leminaramba ka sing adu mayai ka chinjak yu phau thakna leminarama thenaki loinana ka manung du leiba dustbin su sejinaba loiraba condom tadun leiramki police yauna ka manung sing sangduna sadakhiba red adu leiramba nupa mana paumina video namliba mobile phone munna bokhona rakhi hotel gi ka manung leiram nupa amadi nupi sing adu police ki kangbu aduna verify taunabagi dama police station purakhi miyoi sing adu pau idiba matamasi phawbagi oinadi thadokhiba leitri makhoi bu ningthina verify taunabagi dama mathau taba thabak sing police na sathari hairi amaramda police ki kangbu aduna hotel adu sangduna makhoi gi mi lehalib ka sing adu red chathana bokhona ba matamna hotel gi maru oiba thaudang lobini haba mi amana police sing adu da nakhoi kari gi lakpano kanana mafum asita tharakpano nakhoi gi mathak thongbo officer sing phone tawguni haba wafum kya phone dorakpaso yauki adubu Imphal West ki SP masamangna hairiba nupi adubu police station da laktuna marik sumna makhoina tawramliba aranba sing adugi matangna wari sanasi haiduna khanki ngasi chathakhiba red aduga mari leinana Imphal West ki SP 8thMay sibakantana paumishingda hai ISBT gi akoi bisingda tukuchaba thabak sing sathare haba akakna pawm phangwadagi ngasi ki drive asi district asigi nupi officer sing yauraga sathabane red asi sathabada mo model tada thabak sing satharamba thingne mathau taba license amata yauduna hotel kya salairamba thingnaki loinana mapanigi yengbadana parlor malalaga manungdana mawong tadana thabak toramba singsu thingnare ngasi pangthokliba sigi makha tabadasu mafam kya asiguma makhal gi red sathanaba semsare ahan boina satharibasi warning amani haina lauraga makha tana asiguma thabak lepkatabani amasung asiguma makhalgi masasing tawge hairabasu lokfam thokpa se sangsing adu mari lenabasing dagi lauraba matungda hangbiyu ayaba mata yauduna hangbadi yaroi lone yadaba amadi lamdam masipum basak thian bi yaba thabak satharibasing asigi mathakta akan mathabak lokhalagani haina sumagna phongdokhi hairi atopa paw madana lamjingba group ki investor sing kangbu ani thokna kaire
All Manipur Investor Association hai na mingthonduna handak ta thulak lamjingba group of company gi chairman Sansam Zekina lupa crore sani ga yankhairom gi ogida balanthum sing sinarakle hairibasi All Manipur lamjingba investor group LML IG na makoide su khangalo hai na phongdorakli Gari awang lai kai community hall ngasi pangthokiba LMLIG gi general body gi miphamda group asigi president nongthombam nabakantan hai matam kuinadagi lamjingba finance ki makok oidiba Zeki hairiba miyesi investor kayana unanaba koitan dana duna laklibine du ikhang hodana All Manipur lamjingba investor association hairiba group asina thorolaga Zeki ga Delhi da satuna unadure masida mahana supreme court ki advocate amana witness oiduna maki moral matum lupa crore sani gi yankhairom gi sinarakle hairiba si angakpa phawi kariguma sinarakhiba lairabadi matam kuinadagi group semduna lairiba investor singda kari karamba asset no haibadu khangalo haina AMLIG gi makiri gi phongdorakle maramda hiramasi gi matangna Manipur lenga ki competence authority oiriba Art and Culture ki Commissioner M Zoina May taruki ayuk pung taramakay fawgi manungda lamjingba finance ki chairman Sansam Zeki bu laknaba khan ki bada lakhidabagi wafam su lairi haina AMLIG makiri gi phongdorakli group asida miye lising taraga tur ulum lairi masina awaba taba haibasi state ki oina su awaba taba ne haina lawiyai lamjingba finance na ta sengna thulaktuna makhoi gi karbar amuk hana sathabada ayet papi gi habanati makhoi gi su karbar makhasa thaduna investor singis pifam thokpudu piyo habani adubu masigi tanja sukphang phangandana lairingi sera sida kadumdagi no khangdaba makhoi gi khusem gi manba group ama association ni haiduna tholakpa asi investor singda khosauna bi heli haina makna makhatana phongdokhi Panba yabadi haukiba April kunga mathoida Zeki amadi All Manipur lamjingba investor association ga lupa crore sani ga yankhai gani thoi muki mal ogidaba isesing association asida khusinare haina khuyak pinakre habi gi wafam laikhraban haina su pausna phongdorakli amaromdana dukan ani maina tumna sakre ngasi hinunggai matungpung ani makairom tabadu waida Thawal police station gi manungsana leiba khekman wang mataba makalakai gi Thawal turel mapana furit tufam amaga Puna phama grocery dukan ni maina sakre thawdok thupam digi phama pawgi matung ina mai du electric short circuit digi how oiram gani hari grocery amadi tailoring dukan adu mai sakle habasi ngasi ayu angan mapung mari rom tabadu waida badminton sanaba thulakpa nupa masa singna thengnarakpani matamadu dukan ani dugi saru ayam mai saknam khari maina sakraba dukan ani du khengman wang mataba makhalakai da leiba anthem sundar apokpa ibohol ko ba magini Ayuk nungthil hanglaga numidang thong lolaga mayumda laibani mai sakpagi thawdo aduda grocery dukan aduda yonanaba thamba polamsing furitunaba machine mari tuba loiraba madi tudriba phirol kya mapan tainaba thamlamba atangba rani phina singba yauna sarawna lupa lakh tara rongi mal sang sing mang taklangani haina panari amarumda mai sakpagi thawdo aduda awana ta hauraba maki pikliba masa ani yauna imung manung puri bahanthem sundarda manipulenga ki mai kedi pangbe ba mateng leirabadi khrada oiraba su pangbiyo haina khengman GP gi ward member sanasam tomban lenga ki puning sing silakli atopa pawmana istung kairakom gi khunja sing kuki underground sing na otpire belesip Kangpokpi district ki manung sana leiba isung kairakom da khundariba kom frup ki khunja sing asi kuki frup ki ni haiba khulai paiba kadar kharna thengthang kya da otnai bire maramasna manipulenga na khunja sing mungak sinmina ba security personnel sing thambiyu haina isung kairakom village authority na Manipur gi minister da ayibsirol pisintre kholasigi sip el Rekhup song kom no khuyek pi duna pisin gi basiro la duna hai kom frup ki khunja sing asi mising yam jada batana tana tangdu laita na hingwa pamja ba miyoi sini adubu khulasi gi akoi bada khundari ba miyoi sina kuki organization singi mateng naroga kom frup ki ipai puna thambiram laba lam sing asi lauksinana bonare masida sunatana miyoi sing asina khulai phaw sijina duna khunja sing kiana khangan bagi thabak sathaduna kul gi lam tangkhai maram lauksinkhre asumna khulai pai bisina nam haduna atop khulama bu lauksinana bo hona vai bisi constitution amasum logi wangmadani maramisina khunja singna thengnari ba awabasi khudong sadaba singasi yengbiraga mafamasida security force sing matik sana thabiraktuna khunja su mungak senbiu
madu natrabadi fruit masil gi marakta hena pamdaba thodok sing thulakpa yai loinana asigumba aranba thabak sing chathabada sinari ba miyoi sing asi mafam asibu koliba nambol police station kupna thigat piduna logi ba phangpham thokpa serak biyu nakala maromda isung karab komda shu tawnari ba lahulu amagi miyoi khrana isam kom Karab ki village authority ki hakpu singna ba haibasi Federation of Haumina yamna lumna lawi hana lupasigi asina thadorak pasirol amada so hari lupasigi publicity secretary Dr. Leiramle mangano khiyek piduna thadorak pasirol amada hai lahulu baduna athupu matamda isum kom karab ta khut thingziliba singdu miyam khangna singdorakadabani kumza english ngam samapan maudragani thoi lising amag samapan maudra ka tare ta thokiba naga kuki ethnic conflict ki thaudokna maram moduna tamenglongdagi kuki khara selaktuna isum karab kom sedang phumlaudun lairakhibani sedang phumlaudun lairakhiba singna isum karab kom gi nupi angang yauna kunja singna phubu sebi thaudok mamangda thokiba lekhe masigi woroi singa si phawu lusin mangamdana lairi susana ribula holup sasina bami khara nasu kom gi kunja singna kian khanganbagi thaudok kya lekhe loinana thaudu adu susana ribula holup asigi miyoi singna nate habigi amu singdokpo su leikrabani hari serol sina makhatana hai kom hair furup asi iramda masigi yek sala leiba yellow furup kun ngetur ki manungna mising yamja da furup amani makoi bu ngak sin ba haibisi Federation of Haumi gi tawfom thokko mathongni masida su tawbud asabu thawdang lo ribu Manipur lenga amadi center lenga ki mekei digi wapam sigi matangna athubuda miyeng sangbiduna thijin bibamadi yengsin bibam thoi haina su phongdokhi atopa paw madana Manipur gi mafam punamakta yelhomi sing khundabi halu PAPPM sing amadi tamgi khenaba thamdana Manipur ki mafam punamakta yelhomi singna lam leiba madi khundabi halu haina People's Alliance for Peace and Progress Manipur PAPPM na phongdorakli PAPPM gi president M Bobby Maiteno khuyek piduna thadorakpa sirolamana hai handak thangjing singgi matangna furup amana makhoigi paripuri thamlamba lamne haina phongdorakli wafam asi yamna lebak thibani thangjing singgi sarwasi Manipur gi saktam sagatpada asabu thaudang lauduna lakhiba yamna maruib mapam amani haibada haman thokloi Manipur gi oinadi kumza English ngama samapan marfuga mapanda dominant of India da tindringai digi hauna sei lising kya gi puari mek sina leijarakla mafam mani masigi sumatak Imphal Valley Cabo Valley amasum Kasar Valley de tariba maitai singna tuan ba singmi phurip singa khusamna duna Manipur gi apun bagi saknam ngasi ngaktuna lakhibani hauji tampak namdamda khundari basing asi hana singda tarambadagi kum tharakhibani haibigi thajana basu laidibani masina maram oiduna ngasi maksu maitai singna kaubru thangjing amasum numaijing singasi yamna maru oina lanaribani asiguma yamna maru ebe singsinga sibu atopa phurup kanglup singna makhoigi Central Lane haina phongdorokpa silamda masigi nungsi sanana khunda minariba kanglup phurup singi manungda nungaina dana thonabagi masakni maramasina sigumba sayena bamadi mathong huktoba thong singa si matungda amukhana thoktana ba India gi Prime Minister amasu Manipur gi Chief Minister na miyeng sangwiduna state pumbagi oiba land use policy ama athuba matamna semgadabani masida sunatana Manipur gi mapam punamakta state asigi yellow phurup signa lam leiba masum khunda bada ayaba pigadabani loinana state asigi tongan mafam singde khundari miyoi singi maraktagi India gi citizens nataba sing khandoklaga takthokina ba thoksel paikhatgadabani haina su serol sina makhatana phongdorakli marathana to papaw mana jagoi saba mas modeling gi damak masanupi bu kaptuna hatkre Pakistan de imungi izzat ki mihat oiba yaba topa case amada masai gi sai kunga mathoi surabi nupi mabu Punjab province ta maki sinpham moina jagoi saba mas modeling gi thabak sa thabagi damak magi mabung aduna nongmena kaptuna hatkre police ki matung ina Renala courts okara da leibi sidrana maki imungi ningjabagi mayukta mafamadugi phirolgi branch amagi damak model oiki amasum Faisalabad city gi theater singda jawai sakhi maki thaba adu imungi mamangdagi satnarakgi mayuktani hairaduna sidragi mama pasuna maki thaba adu thadokna ba kana haki edu mahakna madu adumak makhasa thaki haukiba sayolda sidrana magi imunga loinana it thoram pangthokna ba Faisalabad ki yumda halaki sagol sunumita magi professional adu ikai khumna ba mangbagi wathuki matangda magi mama mapasing masin manao hamzaga mare ama yena ki amasum jagoi sagani habigi phirep amagi damak maku phuki amasum numit aduda kona masin manao odiba hamzana sidrada nomoina kaptuna khatkiana official sing haki singnari ba mi edugi mathakta mi hatpagi case ma lokhatre
पुलिसना हमजाबु फाख्रे अमसुम सिद्रबु हाटपेगी प्राइम अदु महंगना तौबनी हाइना हमजाना मसाना याजख्रे हाइना पुलिसना हाइखि हमजागी मोबाइल फोन मरी मता अमना मंगोंदा सिद्रना जवई साबगी थरम अमा थरखिबदु उबदगी सिद्रदा हमजाना मई हौना सावखि हाइना पुलिस ऑफिसर फ्रजा हमिना हाइखि कारीनो खंगदना खुदक सावबदगी मांगना मागी मसनुपी सिद्रबु नोंमैना कापतना हाटखिबनी हाइना हमजाना पुलिस तपीबा वरुल अमदा फोंदोखे हाइना पुलिस ऑफिसर फ्रजा हमिना सो हाइखि मखासे थरक पोइना तो पपाव मन हाई कोर्ट ऑफ मणिपुर लौखलकपा इलेक्शन पिटिशन 13 सुरे अनोब इलेक्शन पिटिशन निपान हयें खननबा लिस्ट तौरे हाइरि हंदक फेब्रुवारी 19 अमसुंग मार्च 5 तंगक अनिथोना पांगथोकिबा 12 सुब मणिपुर लेजिस्लेटिव असेंबली की मिकल की रिजल्ट मार्च 10 इंग 2019 दा लौथोखरबा मतुना मणिपुर के अपुनबा असेंबली सेगमेंट 30 की म्यूट सिंग ओइरखिबदगी अनोब लेंगा की मिनिस्टर फाव ओइबा यावरबा अपुनबा एमएलए 15 की मथक्ता तुवान इलेक्शन पिटिशन 13 हाई कोर्ट ऑफ मणिपुर फाइल तौनरखिबगी मनुंगदा था सिगी तरुक फावबदा कोर्ट असिना अपुनबा इलेक्शन पिटिशन सिंग सिगी मनुंगदगी 19 खननबा लिस्ट तौखिबगी मनुंगदा 13 लौखतुना खनरगा इलेक्शन पिटिशन सिंग सिगी रेस्पोंडेंट सिंग नोटिस सिंग इशू तौखरबा मतुंग इलेक्शन पिटिशन अनिगिना लौखतुना खननबा अनौबा मतम लेपखिबगी मथक्ता था सिगी मपनिंग थोकाबा नुमिता लेमहौरिबा इलेक्शन पिटिशन 9 खननबगीदमक लिस्ट तौखरे था सिगी मपन खननबगीदमक हाई कोर्ट ऑफ मणिपुर की तोवानबा बेंच सिंग द लिस्ट तौरबा इलेक्शन पिटिशन सिंगना जस्टिस लनुसुकुम जमीर की बेंच द इलेक्शन पिटिशन नंबर 29 ऑफ 2022 थंगजब मोहेंद्रो वर्सेस थोक्सम लोकेश्वर अमदी अतोपा मिवेनी इलेक्शन पिटिशन नंबर 30 ऑफ 2022 अरुण सिमरे हॉपिंगसन वर्सेस लाइसियो काइसिंग अमसम अतोपा मियोहम इलेक्शन पिटिशन नंबर 35 ऑफ 2022 खेत्रमयम केनेडी वर्सेस मैंगलम रमेश्वर अमसम अतोपा मिवे मरी जस्टिस एम.बी. मुरलीधर्स की बेंच दा लिस्ट तौरबा इलेक्शन पिटिशन सिंगना इलेक्शन पिटिशन नंबर 33 ऑफ 2022 Ngamtham Haukif versus Haukolet Skip Gens amasum atopa miyoy mari election petition number 34 of 2022 Ken Raikan versus Kim Neo Haukif Hangsing amasum atopa miyoy taru election petition number 36 of 2022 KS Mingyao versus Ramoiba amasum numit asida Justice Ahantem Bimol ki bench ta khananabagidamag list tawribasingna election petition number 31 of 2022 Haisnam Subhas versus Laisangkem Susindro Maite amasum atopa miyoy manga amasum election petition number 32 of 2022 Laiton Jam Zananda versus Laisangkem Susindro Maite amasum atopa miyoy manga ni Housing Power High Court of Manipur file Tauraki Tuan election petition Singi Manundagi, Ta Sigi Mapan Power the court Asina, Lokotuna Kananaba, list Tauraba upon the election petition, Kuntraga Turki Manung the election petition Ani Mayuk Naraba Minister, MLA Singna, Manga, Tongzu Assembly, Constituency, Karakiba, Tongam Bishorjit Ahom, Kura Esigi, Laisangtem Susindro, Yaima, Maite. Taraga Taret Lamsang ACG Surakamam Razian, Taret Andrew ACG Tonauzam Siam Kumar, Kuntraga Taret Kaksing ACG Mayanglam Ramesor, Taraga Manga Wonka ACG, Tangzam Arun Kumar Madini Fugumato Sandal ACG SS Olisni. Aduga, Hosi Pobi when election petition Amama Mayuk Naribisina, Kunga Taret Moirang ACG Tongam Santi election petition number 2 of 2022. Petitioner Maidenum Prithiviras. Mari Ketrigao ACG Nurul Hassan election petition number 6 of 2022 petitioner Nahakum Indrajit Kun Langthabal ACG Karam Sham election petition number 7 of 2022 petitioner Okram Zoy Taru Kairao ACG Lauremab Rameswar Maite election petition number 8 of 2022 petitioner MD Nasiruddin Khan Kungataruk Bisnupur ACG Konthauzum Gomidas election petition number 9 of 2022 petitioner Oinam Navakishore Nipan Lamlai ACG Komotabam Ibomsa election petition number 10 of 2022 petitioner Ketramim Biren Kungamatu Nauria Pakanglakpi ACG Sagolsem KB election petition number 11 of 2022 petitioner Soyabam Sovasandra Mapan Thamaiban ACG Kumoksam Zoikisan election petition number 12 of 2022 petitioner Zotin Waikom Kungamapan Kumbi ACG Sansam Prem Sandra election petition number 13 of 2022 petitioner Ahantem Sanjoy Kuntragamari Wongzing Tentha ACG Paunam Brozen election petition number 15 of 2022 petitioner Moirangte Himenta Humfu Singat ACG Chinlun Thang election petition number 17 of 2022 petitioner Ginsuan Hau Zhou
Kuntra Lelong ACG Mohammad Abdul Nasir election petition number 18 of 2022 petitioner Y Antas Khan Kunganithoi Wangwe ACG Khuraizim Lokian election petition number 19 of 2022 petitioner Oinam Lokoi Yang Kaigamanga Tipaimuk ACG Ngursanglur Sanate election petition number 20 of 2022 petitioner Dr. Saltulians Amo Kungamanga Oinam ACG Rengbab Nalini election petition number 21 of 2022 petitioner Leistram Rakishor Kuntrago Humdoi Hero ACG Dr. Thoksum Radesam election petition number 22 of 2022 petitioner Moirangtum Okendro Kuntragatar Wabagai EC the Dr. Usam Deben election petition number 23 of 2022 petitioner MD Fayurahim 1 Kuntrakum ACG Thoksum Lokesro election petition number 19 of 2022 petitioner Thangzam Mohendro Nifugo Humdoi Fungyar ACG Laisio Kaising election petition number 30 of 2022 petitioner Arung Simre Hopkinson Yakayamato Shaitu ACG Hawkholet Kipgen election petition number 33 of 2022 petitioner Ngamtam Hawkiv Nifugataruk Cycle ACG Kimni Hawkiv Hangsing election petition number 34 of 2022 petitioner Ken Raikhan Amasum Nifugumari Urkul ACG Ramuipa election petition number 36 of 2022 petitioner KS Mingyok Nihan Supaus na Fundurakli Ato Papawa Modana Sip Minister na Kasi Furuki Kulda in cross Tokshalakasing Taktuk Navakankre Kasi Furup na Lariba Mapam Singa Ako of the Lariba Kul Humdagi Satarak Liba illegals in crossergi Tawong Bukudakta Timopiduna Taktukina Sip Minister na Tamilong District Deputy Commissioner the Pautak Pikre Sip Minister na Lakolag Libataba Asi Kasi Students Unions KSU gi Makedi Manipur gi Tamenglong amasum Ziribam District anigi ngam kaida ladiba Furup asigi Miyoi Singbu ngak senbiu haidana pisilakhiba memorandum amagi matungina lakalakpani hari Se Minister da pisilakhiba memorandum aduda Yelhomi Singh oijariba Kasi Furupna mausagumna ingna tapna lainabagi laingangna protection pibiu amasum Kasi Furupna khundariba mafam singda logi wangbada lam kopsilibi singbo athingba piduna takthokpiu haijarakibani Masigidama Furup asina ladiba mafam singda matik saba security protection pibina basu haijaraki haina su pauksna fungdorakli Atopa Pawmana custody the Sikibaga Mari Lendana CB CID na police personnel ani fakre police custody the mi Sikibagi Taudo anigi manunda amaga Mari Lendana Tamil Nadu police na police personnel ani fakre Taudo dugi matana miyam na kana criticize taunarapadigi Tamil Nadu police na kongthang adu local kibne April Taragani Pan Hinda Senaida Bigness Kobo Dalit Amak Farm Matung Matanga Yukta Sikibaga Mari Lendana Irai Numiki Ahing Athing with the police personnel singadu Faki Amasum Laikidraba Gignes ki Mari Matasin Hairibadi Mahak Police na torture Tawudi Sikibani Habisini Postmortem report na Maki Haksang the Yetangba Kongi Saru Amatek Yaun Asopa Mapam Tarago Hundoi Lay Habisi Utki Amasum Biganes Amasumaki Marup Sures Anima Habituals offenders sini Makoy April Taragani Pana Senagi Secretariat Police na Faki Amasum Matanga Yukta Police na Mag Saray Horakpadigi Kilpa Government Hospital Puki Masuma Pumadugi Doctor Singna Mark Siri Helaki Hana Fundoki Magna Sira Matunda Biganeski Imuna Protest Ataki Amasum State Police na Secretariat Colony Police Station Sub Inspector Pujagam Perumal Constable Ponras Amasum Home Guard Deepak Suspend Toki Ahinga Tiang Mara Tamil Nadu CBCID na Biganes Hibaga Mari Lainaba Ponras Amasum Aiba Mana Faki CBCID na Perumal Sub Inspector Ganpati Armed Reserve Police Constable Kartik Munaf Head Constable Kumar Constable Anandi Yauna Police Personnel Mapan Wahang Ponsataki Atoba Taudo Amada Masagi Sai Nifugum do Suraba Tagam ni Kawam Yama Lonia the Mona Yu Sunam Bigi Maral Sidon April Kungatarukta Tiruban Mai Police na Faki and Spouse na Fundurakli Losilakpo na to papong tangamayamda hapsaramge Mamangi Education Minister na Tabak Suba Holam Laba Langjing High School Engineering Wing na atopamiyama da Tabak Pina Baho Naramle Manipur Sarkar Education Department gi saru amu oina laidiba School Education Department gi Engineering Wing asi miyoi kya gi asawba aron ba sendan pam oide hana miyam na ngangnaringe selecta housing su mamangi BJP na lusing basung sina Sarkar gi matam Education Minister oiramba Sorok Habam Razen ZEO Amadi School Education Department gi Engineering Wing gi ayabaga loina na thabak suba hawalam laba pasoi kendra gi manungsana laidiba Langjing High School Engineering Wing gi engineering na nauna lakpa Education Minister MLA ga lautu naraga atopa inaunabo miyu amada thabak pina bo honaramle
ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯑꯈꯟꯅꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ DM College campus ꯂꯩꯔꯤꯕ ꯁ꯭ꯀꯨꯜ ꯏꯗꯨꯀꯦꯁꯟꯒꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯋꯤꯡ ꯑꯁꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯁ꯭ꯀꯨꯜ ꯁꯦꯡꯕ ꯁꯥꯒꯠꯄꯒꯤ ꯊꯕꯛ ꯃꯨꯟꯅꯐꯝ ꯑꯃꯗꯤ ꯑꯔꯣꯟꯕ ꯑꯆꯧꯕ ꯁꯦꯟꯗꯥꯟꯐꯝ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯗ ꯍꯧꯖꯤꯛꯁꯨ ꯏꯟꯖꯤꯅꯤꯌꯔꯤꯡ ꯋꯤꯡ ꯑꯁꯤꯒꯤ ꯆꯤꯞ ꯏꯟꯖꯤꯅꯤꯌꯔ ꯌꯥꯎꯅ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯏꯟꯖꯤꯅꯤꯌꯔꯤꯡꯁꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯏꯟꯖꯤꯅꯤꯌꯔꯤꯡꯁꯤꯡꯅ ꯃꯇꯝ ꯃꯇꯝꯒꯤ ꯂꯥꯛꯂꯤꯕ ꯏꯗꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯑꯇꯩ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡꯅ ꯆꯟꯕꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯟꯅ ꯃꯤꯑꯣꯏ ꯈꯔꯅ ꯊꯕꯛ ꯁꯨꯕ ꯍꯧꯔꯝꯂꯕ ꯁ꯭ꯀꯨꯜ ꯀꯌꯥꯒꯤ ꯐꯤꯕꯝꯁꯤꯡ ꯌꯦꯡꯗꯅ ꯍꯧꯖꯤꯛ ꯅꯧꯅ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯑꯣꯏꯔꯛꯂꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯑꯔꯣꯟꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯏꯅꯧ ꯅꯧꯅ ꯃꯤꯅꯤꯁꯇꯔ MLAꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗ ꯊꯕꯛ ꯄꯤꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯂꯦ ꯊꯧꯑꯣꯡ ꯑꯁꯤꯅ ꯁ꯭ꯀꯨꯜ ꯏꯗꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯏꯟꯖꯤꯅꯤꯌꯔꯤꯡ ꯋꯤꯡ ꯑꯁꯤ ꯇꯁꯦꯡꯅ ꯊꯕꯛ ꯁꯨꯔꯝꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯋꯥꯀꯠꯐꯝ ꯑꯃꯗꯤ ꯀꯣꯔꯠꯀꯤ ꯀꯦꯁ ꯃꯥꯌꯣꯛꯅꯐꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯏꯍꯜꯂꯦ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯅꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ ꯄꯣꯂꯤꯁꯤ 2029 ꯆꯠꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗꯁꯨ ꯄꯣꯂꯤꯁꯤ ꯑꯁꯤꯒ ꯏꯔꯣꯏꯅꯅ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔꯒꯤ ꯁ꯭ꯀꯨꯜꯁꯤꯡꯒꯤ ꯐꯤꯕꯝ ꯐꯒꯠꯍꯟꯗꯨꯅ ꯑꯐꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯄꯨꯊꯣꯛꯅꯕ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯕ BJPꯒꯤ ꯆꯨꯡꯁꯤꯟꯅꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ सरकार स्कूल मपुंग फाना फगत इडुकेशन मिनिस्टर की मियेंग मखादा स्कूल एजुकेशन डिपार्टमेंट की इंजीनियरिंग विंगना इम्प्लीमेंटिंग एजेंसी ओइरगा संगत सकतकदौरिबा स्कूल सिंग अदुबो कोलिबा केंद्र की MLA मिनिस्टर दुना कमिटी की चेयरमैन ओइदुना थबक सुगदबने अदु ममांग एजुकेशन मिनिस्टरना हंदकी सरकार सिदा मिनिस्टर ओइरक्तबा अमदि कमिटी की चेयरमैन ओइबा MLA कयाना हंदकी ताम सिदा माय पागलक्तबगी खुदोंचाबा लौरगी इंजीनियरिंग विंग असिगी चीफ इंजीनियर्स एग्जीक्यूटिव इंजीनियर क्याना ममांगी सरकार की मतमदा थबक सुबा हौरमलबी स्कूल क्याबो अनौब मियोय क्यादा योंथोकनबा वा ऑर्डर पेबीदबा अमदि पिरमलबसु कक्थत्पिरगा अतोपा मियोय क्यादा पिरमबगी कोर्ट केस मायुकनबसु यावरी अमसुम लंगजिंग हाई स्कूल की मतांगना पावसिना मखाताना हाई स्कूल असि लुपा लाख 69.23 रोम संग स्कूल फगरहंसी मिशन 2021 की मखाद स्कूल एजुकेशन की इंजीनियरिंग विंग डिविजन 1 की मखाद सेमगत सगनब खंगनबदगी हाना लेरम फिबम स्कूल बिल्डिंग सिदोप यावना नौना सागदब स्कूल की मफम सिंग सेमगत सगत पाउखि लोइनना एजुकेशन मिनिस्टर सरखबम राजेना विंग असिगी चीफ इंजीनियर दा हौकिबे इंग्लिश ngani ga kunga matu gi मार्च मंगा amadi sahi du gi डिसेंबर kunga mari da tuwan tuwan ba serol ni thaduna थबक सुब हौरबा मियोइसिंग सिदा दरकार ओइबा वर्क ऑर्डर यावना अतै थबक सिंग पाइखनाबा खंगनखि डिपार्टमेंट सिंग इंजीनियरिंग विंग की चीफ इंजीनियर सर की ऑफिस ना एजुकेशन मिनिस्टर की सेरोल अदु नथैदुना थमलगा लाखिबने हारि मदुदगी हंदक चीफ मिनिस्टर बेरेना लुसिंग BJP की चुंगसिनबा अनिरक सुब सरकार लाखोसिददि हाना एजुकेशन मिनिस्टर S राजेन मिनिस्टर ओइरक्तबा मदि हाना केंद्र सिगी MLA ना मिखल माय पालक्तबि खुदोंचाबा लौरग इंजीनियरिंग विंग सिगी चीफ इंजीनियर सरत अमदि विंग सिगी डिविजन अमगी EE यावना स्टाफ सिंगना पासोय केंद्र की मनुंगसना लैरिबा पासोय हाई स्कूल असि हानादगी थबक सुबा हौहोलंबा मियोय सिदा वर्क ऑर्डर पीदुना मखातना थबक सुवंदुना अथुबा मतमना लुसिनना होनबगी महुत्ता नौना थबक पैरक एजुकेशन मिनिस्टर अमदि केंद्र सिगी अनौब MLA का तानरगा अरोनबा असबो सेंदानफम अमा ओइना मिनिस्टर MLA का नकनबा मियोयदा पीनबा स्कूल एजुकेशन डिपार्टमेंट की इंजीनियरिंग विंग ना होनबनी हाइना पाउसना सुमखातारी ओइदिबा फिबम सिंग सिगी मतांगना हानगी एजुकेशन मिनिस्टर ना अयाबा पीदुना थबक सुवलमलबा मियोय सिंग सिना MLA राजेन पासु केंद्र की नौना MLA ओइरक्लबा सपम केबा यावना अनौब सरकार सिदा नमित खरनी एजुकेशन मिनिस्टर ओइरमलबा युमनाम खेमसाना मसम हौजे एजुकेशन मिनिस्टर ओइरिबा थनाउजम बसंता रिटायर्ड IPS तसु हक्थिंगना वकटपसु लेखरे दुबो इंजीनियरिंग विंग असिना मथौदा सेक्शनदबा नसुंगदबा मतमसान ऑफिस कादबा मसुम कंसर्न मिनिस्टर बु थवोइदबा क्यागा लोइनना थबकसी अतोप मियोइदा योननबा होटनरमनी हाइकेन पाउस फोंदोरगी हौजिकुनदी मैम पाउस मतंग से लुसिंजरगे मसुम पथौसगी लुसोखिबा लानखिबा यावरस मैम नंगपिगनी मतम मतम गे अनौब अपडेट सिंग मैम पिजरकी एंड थैंक यू।